Manipur Technical University ki mahiroi singna irang haulakpadagi University asigi ngasi pangthokadaba first semester amasung third semester ki examination pangthokidrei irang asi University asigi oza singna exam pangthokpada michang mikhai nai haiduna mahiroi singna horakibani irang thopagi pau hek phangbaga University asida Lamphel Police Station ki police personnel sing laktuna pamdaba thodok thoktanaba akanba mongda ngaksenbagi thabak chethaki University asigi oza singna mahiroi kharagina online da examination tauba aduga mahiroi kharana offline da examination tauba si laibak thibani haina mahiroi singna fongdorakli mahiroi singna makha taraduna class mapung fana yaudaba mahiroi singda external mark full pisinba amadi nungtigi class yauba mahiroi singdana mark pidaba sana oza singa si michang mikhai naire haibaga chap manare online da class togani haina notice thoktana mahiroi kharagi online da class pangthoi haiba si maram chade haina pendaba fongdorakhi examination tauba matamda chap manaba mawongda exam pangthok piyu haina mahiroi singna oza ama oirabadi mahiroi singda chap manaba mityeng yengbiyu online da examination pangthoki hairabadi mahiroi khudimak online da exam thaba yanaba sinbiyu karigumba mahiroi singna taliba demand singa si na thaiduna thamlagadi makha tana khongjang sangsin gani haiki Nakalamaromda MTU ki Vice Chancellor dasu hiramasiga mari lenana khanana bachi ama pisinkhre hairi Bokta syllabus cover ta wai aduga nong phadok matam lepaga tawba moina syllabus ko mane cover tawraga exam tha doino ba moina exam tharaga aduna phangpa mark na kyam phang doino ba adu mark to moi gi myam myam phangi ba akhoi gi na mark to khari phangi ba adu ko maina ba class ba tawda moina mark myam phangaga akhoi na ko maina mark se khari phangi no ba adu sawumba azam ya nai ba gi thabak se akhoi tawningde akhoi na pami je tawraga di online upload tawna ba offline upload tawna ba natraga na moi online tawga ga na akhoi gi ju online tawba natraga assignment piraga tawbi ba sine akhoi hajen ni akhoi kai gum apa demand pek tragadi akhoi exam sungta tharoi nungti akhoi adum sumaina protest khong jang ngani akhoi nungti adum jang ngani akhoi sida adum lakani lawoi damati nungti lakani nungti laga ju akhoi nungti adum tawni akhoi exam sungta tharo